Nongdam maning lekai dagi irungbam irabantabu NSN IM-na fazin kraba matungda mapam khangdana lakliba asi November ki tang kuntra fawgi manungda langla langjin asengmama miyamda khanganana bangasi phamkiba miyamgi mifam amna warep laukre hari masi fawda mahaki phibam khangan bidrabudi Imphal ukrul lambida piriba leiriba sarkar gi loisang sing thingjinbagi khongjang changsilagani loinana local MLA boycott tawbagi khongjang changsilagani hari Japan Information Center ama thangwiban gi thawda India da laiba Japan Embassy gi Minister Takeshi Osugana hangdokre toramaduda First Secretary Koju Masube Shishu Sarugyake Indo Japan Friendship Association Manipur amadi thaw anina honadana hangdokliba center asina Japan gi culture lol gi class awangutaki maimasing Japan da tamnan naba visa amadi Japan da chatok chachin tawbugi e-paw sing fangani hari Manipur Sarkar, Bharat Sarkar amasung Asian Oil Field Jubilal Oil and Gas Private Limited ka tawnaki bajana se sing adu chanaba yaroi dori haina Mar Miyamgi Convention amada dabi tawkre Margi area da thaw thiriba singa si kudakta lepkodabani haba wafum su fungdorkle Laifam kunogdagi thangjam rajena ngasi tongan ba home singda mateng pikre kaikhu da leiba Ima home mongsangagi mental home amadi tera da leiba children home da cheng hawai amadi atai chananaba polam kya pikhi Haukiba mamang chahigi August ki thadagi December tha phawbagi PDS ki polam sing Senapati district ki oina fangkidabagi mayokta Senapati district consumer club na Senapati bazar da ngasi wakat khongjang changsan kre Asigumba Mari Lainaba District Administration Amasung District Officers Singa Economic Blockade Number Moidana Polam Singasi Laps Laikibani Haibo Wapambu Kanna Yaning Daba Pongdokre Club Ki President Oriba Di Merinana Mara Laiba Official Amasung Agent Singi Matakta Akanba Action Laukatrabudi Club Pasina Tumina Laitoklo Haibo Wapam Pongdoki Department di lotokre sangapur godong di gite chamayam do te fandi loina akhoi khutalere district people gi mayam gi maho ena ngasi si protest ala asil laibase meaningful successfully habise so akhoi I on behalf club consumer club organizing body maho ena ai mayam da haijabane Sahi tara nithoi rom surabi Khalida Begum Kaubi nupi macha ama haukiba November 13 ki nungtil pung anita matamda mamanabi Sima Begum Kaubi amaga thokibadagi ngasi fawba makhoi anigi mari makhong thiba khangdre hari Khalida Begum phut mari inchi mari rom wangi kuchungawi masapai mak na thokib matamda t-shirt ama litli asangma machugi skirt ama setki Sima Begum su phut mari inchi mari rom wangi masapai kuchungawi makna thokiba matamda komla machugi fanekama setki angaubaga violet ka langba t-shirt amasulitki kanagumna nupimicha ani asi thengnabirabadi manaknakpa police station natragana telephone number 9615863112 natragana 985665939 da pau pibiu hari Sanglakpam Achou Sarmana Iba Isai Meki Lyric Sita Thaki Kundo Pareng Haina Mington Balarikama Ngasi Palace Compound Leba Lamyan Basangenda Manipur Gi Saknaraba Aiba Bijan Kumar Sarmana released Okre Malem Aikol Khabam Lamkana Sindra Pangtoki Batorum Aduda Saite Academy Awardee A Chitresho Sharma Music College Gi Tabaktagi Potharaba Lecturer A Bimola Malem Aikon gi Vice President S Kula Amadi GP Women's College gi Retired Lecturer PhD Ibayama Sarmasu Sargyaki Larigasik Matangda Ibayama Sarmana Wangangki Lonena Aiba Achona Manipur Sarkana Loan Gidamak Mieng Sangba Wat Percy Libak Tibin Habo from Tamki Sahi Sigi Haukiba July Taram da Manipur Assembly the Inner Line Permit Chanahanaba Warep Lokibadu Tabakta Onthorak Trabadi Ingasigi Media da Jiribam the Inner Line Permit ki Mayokta Mitin Pangtoki Bagi Pau Yauna Rakliba Asi Miyamna Mikup Nahom Singna Lairo Habigi Kudam Nihana Inner Line Permit System ki Joint Committee na Fongdorkli Amaramda Jiribam Natana Mitok ki Masingna Board Bank Oiduna Minister MLA Singi Thauna Pudu Handraba Kendra Kaya Sulairi Bini Hari Isagi Famna Kuruptagi Lui Haiba Wakal Khantaba Matam Oire
Thauna Laina Center da Loktup Laikoi Laitana Tangnaduna Inner Line Permit System asi Manipur da Chana Hogdrabadi Tungi Myoina MLA Singh Kaidongai da Ngapiro have wapam Pongdorkle Hozik Sanabi Paum Lobirasi Rasigi Sanabagi Paugda Thangta Huyen Lalong Thangta Association Manipur na sindana Yumnam Hidrom da Laiba Association Asiki Sangnenda Laikidraba Thangta gi Sintak Purel Raskumar Sanahal Amin Sanagi Chama Kunito Subama Pokumon Palan Pangtokrai Tharamada MLA Oinam Lukoi Singh Association Asigi Chief Advisor Bridget Ngangomba Manipur State Kala Academy gi Secretary S Bideswar Sharma Amadi Thangta gi Saknai Raba Guru Kya Sutharamudra Sargyaki Tharamada Laikidraba Sintak Purel Amin Sanagi photo da Miamna Leishu Katuna Ikai Kunaba Fundoki Sagolbange Brazanat Kang Singda Brazanat Kang Association Sinduna Chatariba Mangsatabam Ibayama Amadi Mangsatabam Ongbi Pinabati Memorial Likam Knockout Kang Tournament King Sanakiba Matchta Lak Thangibana Nico Nilkutibu Pandil Taranipan Taratuk the Mighty Pikray Amfana Sinduna Kumalampak Men Stadium the Sanakiba Inter-District Sub-Junior Girls Football Tournament K. Ngasi Sanakiba Aroiba League Match ta Imphal West District Football Association na District Sports Association Kaksingbu Goal Taramatu Sino da Mighty Pikray. Imphal East District Football Association na Punna Point Taruk Fangduna winner Oikray. Imphal West na Rana Saptaki. Tawung Koki TS Birchanra Football Academy da Tha Sigi Tara Humdoi digi Hauna English Football Association gi level 2 dagi coach Richard Anderson na grassroots level da laiba under 13 to 15 fawgi lairibal amda masigi nauriba footballer sanaroi humpurom da modern technique kaya takpi tambirak padunga solution kre coaching program solution bigi thorom da social welfare minister AK Mirabai Susargya ki hari district level inter school gi trial selection test laklibu December amadagi pangtok lagani hari Sports discipline sing adudi football, fencing, archery, amadi kokoni. Masigi damak pom pisan bagi aroiba matam. Tha sigi tarani fan fawbuni haina. Imphal East District ki DYASO Nirmala Tana Thadur Pachirola mada fungdurukte. Hauzik hanabagi pausing makataba aribam prem saramati gilobirase. Manipur yumbu oiduna hayengdegi Sathagadaba Kuntarak Suba Junior National Softball Championship ta saruk yagadaba State Taramarigi team Imphal gi Kumalampak New Hostel da Tunglakre State Taramapan gi team hayeng phawi manung da tunglagani Softball Association of India gi meng makhada Manipur Softball Association sinduna Kumalampak Sports Complex da hayengdegi hogudariba Championship asida State Kolumdagi Sanaroi amadi official chanipana saruk yagadawri Championship asigi organizing committee gi chairman MLA Mangi Babuna Lebak asigi softball Sanaroi singna Championship asida saruk yawa lagliba asida ban amadi blockade na maram oiduna Sanaroi singna apan ma e pa bibidanaba appeal tarogli Ara mari thungare hoji ado haji khara mo wali se hoji ngasi nungdang thungbang ngudra ngamudra habagi awaba lere maram de mo nungdang la ani nungdang la ko chenabadi de moi thungrani ado nungdang ado de gina si bawo bose security ki problem lebani na maram di blockade to thokhrabani na aduna swaida awaba myam ma leiri haribo aduna mokoido ngasi si thungbang ngamudra moina thungbang ngamdragadi ahing chenabadi de lekum tumda kaya amna mokoido suffer togani aduna aina on behalf of the organizing committee 30th National Softball Championship Boys and Girls sigi mahut chinjare harerga aina appeal tokjiri base yaraga dingasi blockade tobiriba isina nausing pai kibi punamakta yaraga di sanaroi singase very sanaroi singi interest ta yengire harerga mayam blockade maruina atai de blockade torga su hariba sanaroi singi sigdi konthok piu habase masig appeal simatang ina masig blockade tobiri singa phunda ina hajaneni Softball Association of India gi General Secretary Pravin Anokna hingsa gi thangdok kya leirabachu Kumalampak Main Stadium yorpadadi asigumgi mamita de championship achi mapung phana pangdokani haina asa tawi haina ISTV News da makhata na phangdrogli First of all, I must congratulate Manipur Softball Association to host this such a prestigious national event here all over India. See all corners like Kerala, then here Jammu Kashmir,
and all part of the country is participating here in. It is a beautiful part of the country, and everybody is curious. They are a little bit scared because so kind of news and other things goes around this thing all over the country. But they are very much happy to see. You can see here that they arrived here and very much happy, and they wanted to see this corner of the country, and I'm hopeful that it will be a most successful tournament because the all arrangements like staying arrangement, food and transportation, ground, everything is beautiful. Ngasi nomogi oba inga sagi paum pizare Lampel Patal leba ICR dagi fangba paugi matungina ngasi gi khwaidigi saba degree Celsius kunipan dasmi kahum khwaidigi ingba degree Celsius taramdoi dasmi kani nungchiti yawba simanel gi chang ayukta chada marifunitoi nungtildana chada yankai taruk nong ching chukide hauji garo beda moriba pau amuna pijare blockade handokna ba home minister na mari lenaba singa apil tokre hayeng wari sanagadori blockade hobudang airingada petrol fangnada ba hore सरकार नदी स्टॉक ता थाउ मरंग कायनन लेडी हाइरी अमदी लेकिद्रबी भारत की प्राइम मिनिस्टर ओरंबी इंदिरा गांधी की मपोक नुमित क्वामी एक्टा की थोरम पांगथोकरे नसिगी वेनेदे ISTV पिजब पमतांग स्लोजरे मिंग ताब्री खुतिमको अमुकना खुरुमजरे